Laimai adusu ina pangangang-li, mitlu pirang masu tapna sinthara-i, nason pikna khonthang-yengna khonjel amana ngang-bagum tari. Punsina leri makai, ai nangbu kaidongnungdasu thadok-laga chatloy tayai. Nang ainadi thapoy-sengna nungsikhibaniko. Adubu pumnamak namthak oiramle. Nanggi nungsilong-numlangda thuruba aise. Ngasidi nanggi long-numlangda ikong-ikot pumba lengba yada chena punsinbiramle. Nathokpa ngamda wana dabuk lenba tarabra. Mafam aduda leiramba miyoi khara chensilaktuna leimaida taaduna leiriba nupa adubu hospitalda punaba haidana adwaida leiramba gari ama hektada nupa adubu haptuna hospital tamna gari adu thorai. Hospital yauraba tung nupa adugi fibamdu khara hena lubana ICU da insinkhre. Minute kharagi matung doctor ama thoraklaga harai. Hojik patient ama pukhlakpadugi miyosingdo oibirabra. Hojik patient asigi fibam yamna lure. Hojik khudakta operation ama tawdaba yaroidori. Aduna ma operation room da insinkhre. Isu batalani changni. Madusingdo thawang tawbiro. Aikhogi blood vein dasu yenglurabani. Adubu maga chanaba yemata leite. Doctor dugi wahida tabada mayamdu kai tawgadabana haiba khangnaramde. Doctor adu wahisinga haramlaga chatki. Mayamdu kari tawgadabana haibada makok sanare. Nakanda ngasai makai thongjila tuda leptuna leiriba Thoudam lembi mapanda makoy mayamna ngangnabadu masu ngasai digi taribani. Nupa amana ai mogi i-test tawfam aduda amta chongkhige noisida leiramo. Asi haramlaga nupa adubu blood test tawfam aduda lai. Test tawraba tung i adu chanaramdabadagi nupa adu mapanda muk thorai. Nupa amana mu Bhai, yahorabo chanarabu nangi iduga. Chanade kuinu moisi i chanab amta yaudrujalo. Thoudam lembi manina tumduna leibada ubada ma karisu haramdana room adudagi tholai. Aduga blood test tawfam aduda changai. Doctor, ay amukta. Doctor duna. Yabi changbiro. Thank you, doctor. Doctor, how's patient ama pukhalakibado? Nupa adura. Hoy, magi imung manungdi mi oibirabra. Magi fibam howsi yamna lure. Ma operation gidama ma operation theater da insinkhre. Adubu luribadi magi howsi operation tawbu loibaga kapkadaba idu leitri. Aikhogi blood bank asidasu maga chanaba i mata leite. Thoudam lembina Doctor, idu ai pizerage. Hoy, fori, nangna pige harabanina. Asi haraga Thoudam lembi magi i adu test tawnaba sem sari. Minute kharagi tung test tawba loirduna Thoudam lembi gi i aduga patient adugi i aduga chanarami. AB group ngakta oirami. Thoudam lembi i batal ani lokthokibagi masadu doctor duna treatment laurami. Doctor duna nangi ming leifam amukta. Ahi ming Thoudam lembi Thokchom lamna Thawaldagi. Hoy, ado ngihak rest tawkhokwa nasado. Ai doctor. Thoudam lembi magi mobile adu lokthokduna kanaguma miyoi amada call tawi. Hello? Mobile adudagi. Tai kay lirgi bai. Nang hawsik yumda leibro. Lehi kay thorage. Thoudam lembina. Tani, ay hawsik 50,000 mukta pami. Ay hawsik ninhigi manakti lehi. Nang hospital da amukta lao. Tanik na. Kay decision na ba paisano atugi hambadudya. Ay somda problem ama thui adugini puraktabi yadabani ko lao khara thuro. Hoy. Adudi ay thamage. Asi haraga call adu thamnakhre. Tani makhada kumtharai aduga mapai bu hospital jiki manakta changaltuna harai.
Pabung, mapasi Thoudam na. Bema, kidore. Sale kita piyo. Kuino, ay bungarang nangi account da 30,000 hapkiday ne. Aduga sunati, mamang da so amu 60,000 hapkiday ne. Nang di kadai de sijinariba. Tanik na. Pabung, ay do paisa sakpadu yadreba. Ay hegya bagane amuk singbigeba. Say, piroba. Si Thoudam na. Hoy ni, singdra supini ni ipana. Sale bukayano ne. Pabung, lupa lising yang kay mga kaktani. Si Thoudam macana pita fating laga hai Atuk yang sale di, nang di kadai de sijina dauri vano bema. Ay ginati Pabung, Thoudam do Dr. Riam Thuba, emergency matho na ay ngonda sale kita pamin hai adu ne ba. Oisi, mapamatam magi hiramda, chap chana sijinardi pigene. Adubu kari kamdauba emergency na harike, ipaga puna chatlusi bro. Yari Pabung, ay dam chakrage, kadai sale do biro. Sale oina di sudi, lising tara kakdalay. Se, emergency ki tabak nina ne, ATM so oina puro. Thank you Pabung. Asi haram lagatani mapalumda prab chentoki. Hey, nang butak na chatlun he. Gari gado inti chena thauko. Ay Pabung. Asi haram lagatani gari adu thauduna hospital tamna lai. Somda nupa adasu operation loiduna inturai. Thoudam bisu tapna makoigi manena lehauba room aduda changla ami. Mana changlakpada Thoudam bigi mani ki machanupi ama laktuna lerami. Thoudam bina. Jithabi. Aya, itay sorry. Hoy, yori Thoudam nangdi ekoine lakpada saleramdi kaidi chatluna nangbo. Thoudam bi aseng wada haidokti. Ay do washroom da changubani. Makoina wari sanaduna leringai taniksu Thoudam bi gi room adu yorduna changla ami. Thoudam bina. Nang labo. Jithabi nang salamiro. Itay so. Lahamini. Thoudam bi tanik to onsin duna hari Lahosida. Ngek to pambiramo. Ay koi asay pok chatluge. Hoy, chatluro. Tanik na. Kaino nupi, nang nasugya mo pisa singsi, kay resis na gihaino. Thoudam bina. Yari tumilayo, ay ko na hagi. Law, katay na sale do. Sale oy na purak tray, ete mo na puri. Oy pari, atu piro. Asam na Thoudam bina, mang Thoudam tanik makoy ani counter da changla ami. Lupa lising yang kay counter adu thiram labatum, makoy ani counter adu da gitolai. Kaino, kanagi sale no, nang nathiri dubo. Thoudam bina. Kangdesu, auji pukalakpa pesen amagine. Magine haibada mi matalaiti. Adugi nungaitadana ayna sumating pangbani. Tanik na. Imay prima. Yamga minangdi. Masak sukhangdaba, karamba mina haiba sukhangdaba. Ngoksinaba mira sukhangdi. Nangna iga pitoktana selga thadadana. Nangna masak khangdaba nupaduda I pitokre tabada. Dani tindi may haurani. Bema kishwaroi ko. Masu migi mating pangbani hairdi. Masa fauba yuhangida lerabani. Nupi, ay di pamuba da loreda nangi selse. Masa khamba mi de ordi pamudaba. Yare, asigumba awana tarba miyuisingda pambadi kem pamude ko. Ay ekri pabunga imaga na taliba sel memse. Ay surun paubuna lempa na konarani. Oy, midi ningthogi machani na. Yare banang so. Ngangna lakpana Thoudam bigi manina labor room adu yori. Thoudam bilakpa ubada thoibina. Avem, nangsu ngasayugdagi waramani. Nangsu yumda hanaba tawro. Ngasi hapta amadi natay su thabak suti lawri.
ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛꯅꯦ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯔꯒꯦ ꯅꯪꯁꯨ ꯅꯊꯧ ꯀꯌꯥ ꯑꯃ ꯊꯥꯗꯣꯔꯒ ꯂꯥꯛꯄꯅꯤ ꯍꯣꯏꯁꯦ ꯅꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯇꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯊꯥꯗꯣꯏꯂꯦꯝꯕꯤꯒ ꯇꯅꯤꯛꯀ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ ꯇꯅꯤꯛꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯁꯨꯝꯅ ꯊꯥꯗꯣꯏꯂꯦꯝꯕꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ ꯍꯤꯌꯥꯏꯅꯨꯅ ꯕꯦꯝꯃ ꯅꯪ ꯍꯜꯂꯛꯑꯕꯣ ꯅꯅꯦꯗꯤ ꯀꯔꯤꯁꯨ ꯊꯤꯗꯣꯛꯄ ꯇꯧꯍꯧꯗꯕ꯭ꯔꯥ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯀꯩꯁꯨ ꯊꯤꯗꯣꯛꯄ ꯇꯧꯍꯧꯗ꯭ꯔꯦ ꯃꯁꯥ ꯌꯥꯝꯅ ꯀꯜꯍꯧꯔꯦ ꯗꯣꯛꯇꯔꯅ ꯉꯁꯤ ꯍꯞꯇꯥꯃꯨꯛ ꯂꯩꯔꯗꯤ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯄꯣꯊꯥꯖꯧꯔꯣ ꯉꯥꯏꯈꯣꯅꯦ ꯃꯩꯒ ꯑꯣꯛꯈꯤꯁꯤꯅꯦ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯏꯃꯥ ꯃꯩ ꯂꯧꯊꯣꯛꯂꯨꯒꯦ ꯁꯤ ꯀꯥꯟꯊꯣꯛꯂꯛꯎ ꯊꯥꯗꯣꯏꯂꯦꯝꯕꯤ ꯃꯩ ꯑꯗꯨ ꯀꯥꯜꯂꯤ ꯑꯗꯨꯒ ꯊꯥꯗꯣꯏꯂꯦꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯔꯤꯡ ꯂꯥꯛꯑꯝꯃꯤ ꯊꯥꯗꯣꯏꯂꯦꯝꯕꯤ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯐꯠ ꯑꯣꯛꯈꯠꯂꯤ ꯍꯜꯂꯣ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦ ꯀꯩꯗꯧꯔꯤꯒꯦ ꯅꯤꯇꯤꯟꯅ ꯊꯕꯛ ꯂꯣꯏꯔꯒ ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯤ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤꯔꯅ ꯇꯧꯔꯝꯕꯅꯤ ꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯅꯣꯏ ꯄꯥꯕꯨꯡꯅ ꯑꯝꯇ ꯂꯥꯛꯑꯣꯌꯦ ꯇꯥꯔꯕꯣ ꯅꯪꯕꯣ ꯑꯁ ꯍꯧꯔꯦ ꯑꯃꯨꯛ ꯄꯦꯜꯂꯕꯅꯤ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯃꯃꯥꯔꯣ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯈꯪꯗꯦ ꯄꯥꯕꯨꯡꯅ ꯀꯧꯔꯛꯏꯌꯦ ꯑꯗꯨ ꯑꯩ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦꯀꯣ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯍꯣꯏ ꯊꯝꯃꯦꯀꯣ